International Wushu Federation na Yumbu Oiduna Tainjin Olympic Center Gymnasium Tainjin China da thasi kunguhumdoidagi HOUDUNA HAYENG March 13 PHAOBA CHATHAGADABA SUBA World Junior Wushu Championship 2026 da MANIPUR India gi MAHUT SINDUNA CHATKHIBA SANAROI UPENDRO THONGAMna SANAGI medal LOURAKKHRE UPENDRO THONGAM Thobal Wangmataba Mathak Laikai dagi Thongam Premkumar Elias Ranjan amasung Thongam Nanau Leima anigi machanupani Championship asida UPENDRO THONGAMna Sanda Masalada kilogram nifu mangagi kanglupta India gi MAHUT SINDUNA CHATKHIBani ngasi sanakiba final bout match ta Uzbekistan gi SANAROI Abdulok Rakmanov ka sanakibada UPENDRO THONGAMna mai pakuna lemzaningai oirba sanagi medal adu lorokpangam kibani Ningsing bayabadi UPENDRO THONGAMna quarter final match ta Ukraine gi Emir Norodinov maitiba piram laba matungda ngarang sanakiba semi final da Armenia gi Grisa Alikhanyan bu maitiba piram duna final changlakibani UPENDRO THONGAM hauzik Army Boys Silong da lairiba tongan ba national amadi international gi thakta medal kaya lorokhraba Wushu SANAROI amani